Tangkai mana taibang miyoiba, tangkai mana ngaoiba jiba, mermaids. Asugumba ngakpa jiba sibu thang isang na taibang sida taseng na leiba zala. Taseng na leiram ledana kalasi. Amakhoi sibu aikoina film da karida uribudugum nungsi sakta selamgadra natraga taseng badi makhoi si ayam kiningai waiba yam khudong tiningai waiba dugumba jiba moiram doribra. Thazaba natraga thazadaba haibdudi isa isagi wakalone. Adubu malim siga scientist amasung historian kya na fau mermaid ki maramsi mermaid ki matangsi yam pamjana thijinaba dugumba topic amadi oiribane. Makoina thijinba nainabduda kari kari angakpa maikhum hangtoki kari karama paukhong phongki haibadu ngasigi videos dai khangminase. Merriam-Webster hariba dictionaries da mermaid si bhavna bangsama sagat badugumba haksangi mathak thangba saruksna nupigi palaga lower body haksangi makha thangba saruksna nga gi oiba dugumba ising irolungda leiba jiba mani dana irame. Mermaids na amomne aduga makhoigi labasna merman haina khangnai. Ngasiga na women roles na mermaid ki maramda khanglaliba sumukti lairik comic cartoon film da kane amane. Adubo thaini ga halaman sing na phone dorakpada aikoine film da cartoon da udringai mermaids leramle. Masigi mermaid haiba waisi aikoine hanana khangnara libus magti Syria gi samudra gi lairambi Atargatis haribs dagini hairi. Hazaba thajatabdudi isa isana lepigane. Ariba Syrian lyrics da sumnerame. Atargatis si mermaid oiduna dum leram banate. Marks matamdugi masang mato yam fazabi like sakti senbi maibi amane. Nong mamana masang mato sangkhonba yaw senbani pam ka uki ba mikuptudagi ni paduda apam nungsi phauki makhoini nungsinaraki. Adu laibak thibadi angang semna hotnabada thoidokpa magi sakti amana soibadagi ni padu hatki. Machanupi ama poglaba matungda Atargatis magi maramgi magi nungsiba sikibagi ningamdabane Atargatis sizaragi haiduna irunungamada chongthaki. Adubu magi kalakna pamoibi maithongi mafazadu manghaningdabadagi yoktuna thamningbadagi laina mabu mermaid oihanduna samudragi lairembi pham hapkibani yidana iri. Asumna ariba khudiyakta prithibisigi tongan balibak singda masa masa gi oiba londa ariba matamdagi mermaid si khangnaduna tum leirame. Adungai gi ariba warising si phau nakala thamkhraga bigyana tajindagi na tumlama ngasing matamsida phau mermaid oi thengne haina torkiba dumba report sing su leitabnate. Adubu report khudingmaksi thajiningai oiba dugumba saki sabon yaudabana manamanil naina kidabane. English ngani tarahumdoi 2013 da Animal Planet hariba TV channels na mermaids the body found mermaid ki haksang phangle haina mingthon badugumba bhavna saba fictional documentary ama sandoki. Hariba documentary si yam khraba mioi 3.6 million henbana yam pamli yengaki. Animal Planet masana so makhoigi documentary do bhavna sagatuna namani hajara fau 3.6 million views zo bhaibsmakti. Mermaid hariba saki sapolaitaba liraba puran jiba sigi mawa mapawsi saukalabang sigi 21st century desu adumak tana ningli haibane. Mermaids pu wawa launa mohna na hongna ningsingali si Animal Planet na hansunate. 1824 da P.T. Barnum gawani pamna makhwang phau kakthalaba yong amada nga mamai pochinduna magi circus show mada puthuraki. Madubu mana Fiji mermaid haina maming tholami. Amsung Fiji haribi tatugi mayadagi yam wana farakibani danasu bhabok singda yam mana lirame. Wafamsi tongan ba mafamgi bhabok lising kya na thajabadagi mermaid si tasingna leida leiba jiba magum paktak sandoraki. Nakising ba wafam ama haragadi kanamtana ngasi phawda mermaid si ahingba boiro asiba boiro phakiba ukiba thengnakiba leitri. 1493 da Christopher Columbus na mermaid uki dana phongtoklam mada fau madum mermaid na te dana experts na marik sumna sandokna takrabani.
ꯀꯂꯝꯕꯁꯅ ꯐꯣꯡꯗꯣꯛꯂꯝꯕꯗ ꯃꯍꯥꯛꯅ ꯃꯔꯃꯦꯗ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕꯗꯨꯃꯛꯇꯤ ꯃꯍꯥꯛꯅ ꯂꯥꯞꯅ ꯎꯕꯗꯨꯗ ꯃꯁꯛ ꯃꯇꯧꯗꯨ ꯃꯗꯨ ꯏꯐ ꯐꯖꯅ ꯎꯗꯦ ꯂꯥꯕ ꯑꯣꯏꯕꯩꯔ ꯀꯩꯅꯣ ꯅꯨꯄꯥ ꯃꯁꯛꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤꯗꯅ ꯍꯥꯏꯔꯝꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯂꯝꯕꯁꯅ ꯇꯁꯦꯡꯅ ꯎꯈꯤ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨ ꯇꯁꯦꯡꯕ ꯃꯔꯃꯦꯗ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯤꯕ ꯑꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯍꯤꯁꯇꯣꯔꯤꯌꯟꯁ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯀꯂꯝꯕꯁꯅ ꯎꯏ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯖꯤꯕꯗꯨ ꯃꯔꯃꯦꯗ ꯅꯠꯇꯦ ꯃꯗꯨꯃꯛꯇꯤ ꯃꯦꯅꯥꯇꯤ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯥꯞꯇꯛꯅ ꯎꯕꯗꯨꯗ ꯂꯥꯟꯅ ꯂꯧꯕ ꯑꯣꯏꯒꯅꯤꯗꯅ ꯐꯣꯡꯗꯣꯛꯂꯤ ꯃꯦꯅꯥꯇꯤ ꯍꯥꯏꯕꯁꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯃꯈꯣꯝ ꯊꯣꯛꯄ ꯁꯃꯨꯗ꯭ꯔꯒꯤ ꯖꯤꯕ ꯑꯃꯅꯤ ꯑꯊꯥꯞꯄꯗꯒꯤ ꯎꯕꯗ ꯃꯈꯣꯏꯒꯤ ꯐ꯭ꯔꯟꯠ ꯐ꯭ꯂꯤꯄꯔꯁ ꯍꯥꯏꯗꯤ ꯏꯔꯣꯏꯕꯗ ꯁꯤꯖꯤꯟꯅꯕ ꯃꯈꯣꯏꯒꯤ ꯀꯌꯥꯠꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠ ꯄꯥꯝꯕꯣꯝ ꯍꯥꯏꯔꯞ ꯃꯥꯜꯂꯤ ꯆꯥꯎ ꯁꯥꯡꯕꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯃꯒ ꯍꯥꯏꯔꯞ ꯃꯥꯟꯅꯅ ꯎꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝ ꯃꯀꯣꯛ ꯃꯇꯨꯝ ꯇꯥꯔꯞ ꯇꯧꯕ ꯇꯣꯡꯂꯞ ꯊꯤꯟꯗꯣꯛꯂꯤꯕ ꯃꯅꯥꯇꯣꯟ ꯑꯃꯁꯨꯡ ꯋꯤꯁꯀꯔ ꯍꯥꯏꯗꯤ ꯆꯥꯏꯔꯨꯡꯗ ꯍꯧꯔꯤꯕ ꯃꯀꯣꯏꯗꯨꯅ ꯊꯥꯞꯇꯛ ꯎꯕꯗꯗꯤ ꯃꯈꯣꯏꯁꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏ ꯆꯣꯡꯕꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯨꯃꯛ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯆꯍꯤ 30 ꯍꯦꯟꯅ ꯃꯦꯅꯥꯇꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯂꯥꯛꯂꯕ ꯃꯦꯔꯤꯟ ꯕꯥꯏꯑꯣꯂꯣꯖꯤꯁ ꯗꯣꯛꯇꯔ ꯖꯦꯝꯁ ꯄꯥꯋꯦꯜ ꯃꯁꯥꯅꯁꯨ ꯁꯧꯒꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯀꯂꯝꯕꯁꯀꯨꯝꯕ ꯏꯁꯤꯡꯒꯤ ꯄꯥꯛꯇ ꯑꯁꯥꯡ ꯑꯁꯥꯡꯕ ꯈꯣꯡꯆꯠ ꯆꯠꯄ ꯄꯟꯊꯨꯡꯐꯝ ꯌꯧꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯂꯣꯏꯅꯗ ꯑꯆꯧꯕ ꯏꯄꯥꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯌꯥꯔꯛꯄ ꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯞ ꯆꯥꯕ ꯃꯉꯥꯜ ꯑꯃꯁꯨꯡ ꯆꯞ ꯆꯥꯕ ꯑꯦꯡꯒꯜꯗꯒꯤ ꯃꯦꯅꯥꯇꯤꯁꯤ ꯎꯕ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃꯅ ꯃꯤ ꯑꯣꯏꯕ ꯇꯪꯈꯥꯏ ꯑꯃꯅ ꯉꯥ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯃꯤꯊꯤꯀꯦꯜ ꯀ꯭ꯔꯤꯆꯔ ꯃꯔꯃꯦꯗꯅꯤ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯛꯇꯧꯔꯤꯕ ꯋꯥꯍꯪꯗꯤ ꯃꯔꯃꯦꯗꯁꯤ ꯇꯥꯏꯕꯪꯗ ꯇꯁꯦꯡꯅ ꯂꯩꯕꯗꯤ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯃꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯉꯥ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯑꯍꯤꯡꯕ ꯖꯤꯕ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯇꯧꯒꯗ꯭ꯔꯥ ꯏꯔꯣꯟꯅꯨꯡꯗ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯏꯔꯥꯏ ꯂꯥꯏꯕ ꯏꯇꯦꯟ ꯇꯦꯟꯕ ꯄꯥꯎꯈꯨꯝꯗ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ ꯄꯥꯎꯈꯨꯝꯁꯤꯅꯤ ꯐꯤ ꯊꯥꯕ ꯁꯦꯠ ꯁꯦꯠꯅ ꯅꯤꯡꯊꯝꯊꯥꯗ ꯏꯪꯕꯗꯒꯤ ꯀꯪꯐꯥꯜꯗ ꯁꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅꯤ ꯃꯤꯒꯤ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕ ꯃꯔꯃꯦꯗꯀꯤ ꯁꯔꯨꯛꯇꯨꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯡꯁꯤꯟꯗꯨꯅ ꯏꯪꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕ ꯐꯤꯕꯝ ꯑꯃꯅꯤ ꯁꯃꯨꯗ꯭ꯔꯒꯤ ꯁꯅꯝꯕꯒꯨꯝ ꯊꯥ ꯊꯥ ꯂꯥꯎꯕ ꯃꯇꯨꯅ ꯌꯣꯝꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯍꯦꯟꯖꯤꯟꯅ ꯏꯪꯕ ꯍꯥꯏꯄꯣꯊꯔꯃꯤꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯕꯅ ꯍꯥꯟꯒꯅꯤ ꯑꯦꯚꯣꯂꯨꯁꯟꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯅꯩꯅꯕꯗꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯁꯨꯡ ꯉꯥ ꯍꯥꯏꯕꯁꯤꯃꯛꯇꯤ ꯄꯨꯡꯑꯣꯟ ꯑꯣꯟꯅ ꯇꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯕ ꯁ꯭ꯄꯤꯁꯤꯁ ꯌꯥꯝ ꯈꯦꯠꯅꯕ ꯖꯤꯕ ꯃꯈꯜ ꯑꯃꯃꯝꯅꯤ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯅꯤꯁꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯇꯤꯟꯁꯤꯟꯅꯕ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯃꯁꯣꯏꯗ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯣꯏꯅ ꯐꯥꯎ ꯍꯤꯡꯕ ꯉꯝꯂꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯚꯥꯞꯅ ꯁꯥꯒꯠꯄ ꯇꯥꯏꯕꯪꯗ ꯈꯛ ꯂꯩꯒꯗꯕ ꯖꯤꯕꯅꯤꯗꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥꯅ ꯐꯣꯡꯗꯣꯛꯂꯤ ꯁꯝꯂꯞ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯆꯥꯕꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯆꯅꯩꯅꯒꯅꯤ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯃꯆꯥ ꯄꯣꯛꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯒꯨꯝ ꯃꯔꯨꯝ ꯑꯣꯏꯅ ꯀꯣꯛꯇꯧꯔꯤꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯆꯥꯕ ꯇꯨꯝꯕꯒꯤ ꯃꯑꯣꯡ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝꯗꯨꯅ ꯀꯝꯗꯧꯇꯧꯔꯤ ꯉꯁꯤꯒꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯊꯥꯛꯇꯒꯤ ꯈꯨꯝꯕ ꯄꯥꯎꯈꯨꯝꯗꯗꯤ ꯃꯈꯣꯏꯁꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯕꯨ ꯑꯊꯥꯞꯄꯗꯒꯤ ꯁꯦꯔꯥꯟꯅꯅ ꯎꯕ ꯑꯗꯨꯒꯨꯝꯕ ꯖꯤꯕ ꯑꯃ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯅꯤ